ꯃꯌꯥꯝꯒꯤ ꯅꯨꯡꯉꯥꯏꯅꯕꯒꯤꯗꯃꯛ ꯂꯩꯖꯔꯤꯕ ꯃꯈꯜ ꯃꯊꯦꯜ ꯃꯅꯤꯄꯨꯔ ꯆꯦꯅꯦꯜꯅ ꯃꯌꯥꯝꯕꯨ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ. ꯉꯁꯤꯁꯨ ꯃꯌꯥꯝꯒꯤ ꯅꯨꯡꯉꯥꯏꯅꯕꯒꯤꯗꯃꯛ ꯃꯅꯤꯄꯨꯔꯤ ꯍꯔꯔ ꯁ꯭ꯇꯣꯔꯤ ꯑꯃꯃꯨꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ. ꯍꯔꯔ ꯁ꯭ꯇꯣꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡ ꯆꯐꯨ ꯑꯃꯨꯕ. ꯋꯥꯔꯤ ꯑꯁꯤ ꯃꯃꯥꯡꯗ ꯊꯥꯒꯠꯆꯈꯤꯕ ꯅꯤꯡꯊꯧꯀꯣꯜ ꯍꯥꯏꯔꯤꯕ ꯋꯥꯔꯤ ꯑꯗꯨꯒꯤ ꯁꯤꯖꯟ 2ꯅꯤ. ꯋꯥꯔꯤ ꯑꯁꯤꯗ ꯍꯤꯡꯂꯤꯕ ꯑꯃꯗꯤ ꯁꯤꯈ꯭ꯔꯕ ꯀꯅꯥꯒꯨꯝꯕꯤ ꯑꯃꯠꯇꯒ ꯃꯔꯤ ꯂꯩꯅꯖꯗꯦ. ꯑꯏꯕꯅ ꯋꯥꯈꯜꯅ ꯁꯥꯒꯠꯆꯔꯒ ꯇꯥꯕꯤꯔꯤꯕꯁꯤꯡꯒꯤ ꯉꯥꯏꯍꯥꯛ ꯄꯣꯊꯥꯅꯕꯒꯤꯗꯃꯛꯇ ꯁꯦꯝꯖꯕ ꯋꯥꯔꯤꯅꯤ. ꯍꯧꯖꯤꯛ ꯃꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯖꯔꯤ ꯃꯅꯤꯄꯨꯔꯤ ꯍꯔꯔ ꯁ꯭ꯇꯣꯔꯤ ꯆꯐꯨ ꯑꯃꯨꯕ ꯅꯤꯡꯊꯧꯀꯣꯜ ꯁꯤꯖꯟ 2. ꯑꯉꯝꯕ ꯑꯁꯣꯝꯗꯁꯨ ꯂꯩꯍꯧꯗꯦ. ꯀꯝꯗꯧꯁꯤꯒꯦ? ꯏꯁ ꯀꯝꯗꯧꯅꯤ ꯑꯗꯨꯗꯤ ꯑꯩꯈꯣꯏꯅ ꯄꯥꯎꯁꯤ ꯀꯔꯝꯅ ꯏꯅꯤꯡꯊꯧꯗ ꯈꯪꯍꯟꯒꯅꯤ? ꯑꯗꯨꯅꯤ ꯑꯉꯝꯕ, ꯑꯩꯈꯣꯏꯁꯨ ꯇꯧꯐꯝ ꯈꯪꯗ꯭ꯔꯦ. ꯑꯩ ꯈꯪꯉꯦ. ꯑꯩꯈꯣꯏꯅ ꯐꯅ ꯇꯥꯜꯂꯕꯁꯨ ꯐꯪꯉꯣꯏ. ꯍꯥꯏꯔꯤꯕꯁꯤꯕꯨ ꯑꯉꯝꯕ, ꯅꯈꯣꯏꯁꯨ ꯈꯜꯂꯒ ꯌꯦꯡꯉꯨꯅꯦ. ꯑꯗꯨꯛ ꯆꯦꯛꯁꯤꯟꯅ ꯉꯥꯛ ꯁꯦꯜꯂꯤꯕ ꯀꯩꯁꯨꯝ ꯁꯪ ꯑꯗꯨꯗꯒꯤ ꯀꯅꯥꯁꯨ ꯈꯪꯍꯟꯗꯅ ꯆꯠꯈꯤꯕ ꯍꯥꯏꯕꯁꯤ ꯑꯔꯥꯏꯕ ꯑꯃ ꯅꯠꯇꯦ. ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯀꯩꯗꯧꯅꯨꯡꯗ ꯃꯈꯣꯏꯕꯨ ꯇꯥꯟꯕ ꯐꯪꯂꯔꯣꯏ. ꯑꯗꯨꯅ ꯍꯜꯂꯁꯤ ꯑꯉꯝꯕ ꯁꯥ. ꯈꯨꯔꯨꯝꯖꯔꯤ ꯅꯤꯡꯊꯧ. ꯍꯥꯏꯌꯨ ꯁꯦꯅꯥꯄꯇꯤ, ꯀꯔꯤ ꯄꯥꯎ ꯂꯩꯔꯕ? ꯃꯈꯣꯏꯕꯨ ꯐꯪꯗ꯭ꯔꯤꯕ꯭ꯔꯣ? ꯏꯅꯤꯡꯊꯧ, ꯑꯩꯈꯣই ꯂꯥꯟꯃꯤ 9,000ꯅ ꯃꯥꯏꯀꯩ ꯃꯔꯤ ꯆꯠꯈꯥꯏꯗꯨꯅ ꯊꯤꯕꯅꯤ. ꯈꯨꯡꯒꯪ ꯀꯌꯥ ꯆꯪꯗꯨꯅ ꯉꯔꯥꯡ ꯑꯍꯤꯡ ꯅꯣꯡꯉꯥꯜꯂꯝꯗꯥꯏꯗꯒꯤ ꯊꯤꯕ ꯌꯥꯕ ꯊꯤꯔꯦ. ꯑꯗꯨꯕꯨ ꯐꯪꯕꯗꯤ ꯂꯥꯏꯔꯗꯅ ꯀꯔꯤꯒꯨꯝꯕ ꯂꯪꯂꯥ ꯂꯪꯖꯤꯟ ꯑꯃꯠꯇ ꯐꯥꯎꯕ ꯐꯪꯗ꯭ꯔꯦ ꯅꯤꯡꯊꯧ. ꯑꯗꯨꯗꯤ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯀꯔꯤ ꯇꯧꯒꯅꯤ? ꯀꯔꯤ ꯃꯔꯝꯒꯤ ꯑꯩꯒꯤ ꯏꯃꯥꯇꯣꯟ ꯄꯨꯔꯅꯤꯃꯥꯅ ꯀꯣꯅꯨꯡ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯤꯕꯅꯣ? ꯑꯩꯅ ꯃꯇꯝ ꯀꯌꯥꯒꯤ ꯃꯃꯥꯡꯗꯒꯤ ꯀꯩꯁꯨꯝꯁꯪ ꯑꯁꯤꯗꯒꯤ ꯊꯣꯛꯄꯤꯔꯛꯅꯅꯕ ꯍꯥꯏꯖꯈꯤꯕꯅꯤ. ꯑꯗꯨꯕꯨ ꯄꯥꯕꯨꯡꯅ ꯄꯤꯔꯝꯕ ꯆꯩꯔꯥꯛꯀꯤ ꯃꯇꯝ ꯁꯨꯗ꯭ꯔꯤꯕ ꯐꯥꯎꯕ ꯀꯩꯁꯨꯝꯁꯪꯗ ꯂꯩꯒꯅꯤ ꯍꯥꯏꯗꯨꯅ ꯂꯩꯈꯤꯕꯅꯤ. ꯑꯗꯨꯒ ꯉꯁꯤꯅ ꯀꯔꯤꯒꯤ ꯅꯥꯟꯊꯣꯛꯇꯨꯅ ꯆꯦꯟꯈ꯭ꯔꯤꯕ? ꯏꯄꯨ ꯕꯣꯔ ꯃꯟꯇ꯭ꯔꯤ, ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯀꯔꯤ ꯇꯧꯒꯗꯕꯅꯣ ꯏꯄꯨ? ꯏꯅꯤꯡꯊꯧ ꯏꯕꯨꯡꯉꯣ, ꯅꯅꯥꯏ ꯅꯄꯨꯅ ꯑꯁꯨꯝ ꯈꯟꯖꯕꯗ ꯅꯃꯥꯇꯣꯟ ꯃꯍꯥꯔꯥꯅꯤ ꯀꯣꯅꯨꯡ ꯑꯁꯤꯗꯒꯤ ꯂꯣꯟꯅ ꯆꯦꯟꯈ꯭ꯔꯤꯕ ꯑꯁꯤ ꯑꯇꯩ ꯑꯃꯒꯤ ꯃꯥꯟꯗꯦ. ꯑꯗꯨꯗꯤ ꯏꯄꯨ ꯀꯔꯤꯒꯤꯅꯤꯅ? ꯏꯅꯤꯡꯊꯧ, ꯅꯅꯥꯏ ꯅꯄꯨꯅ ꯆꯤꯡꯅꯖꯕ ꯈꯔ ꯂꯩꯖꯩꯗꯣ. ꯃꯃꯥꯡꯊꯛꯇ ꯀꯣꯅꯨꯡ ꯃꯅꯨꯡꯗ ꯇꯝꯊꯤꯔꯕ ꯊꯧꯗꯣꯛ ꯊꯣꯛꯈ꯭ꯔꯦ. ꯊꯧꯗꯣꯛ ꯑꯗꯨ ꯏꯅꯤꯡꯊꯧꯒꯤ ꯏꯃꯥꯇꯣꯟꯒ ꯑꯃꯥꯏꯕꯤ ꯉꯥꯡꯉꯣꯏꯒꯅ ꯑꯣꯏꯔꯝꯕꯗꯒꯤ ꯏꯅꯤꯡꯊꯧꯒꯤ ꯏꯃꯥꯇꯣꯟꯕꯨꯅ ꯀꯩꯁꯨꯝ ꯁꯪꯗ ꯊꯝꯈꯤꯕ ꯑꯃꯗꯤ ꯑꯃꯥꯏꯕꯤ ꯉꯥꯡꯉꯣꯏꯕꯨꯅ ꯃꯉꯛ ꯀꯛꯇꯨꯅ ꯍꯥꯠꯈꯤꯕꯅꯤ. ꯃꯗꯨꯗ ꯏꯅꯤꯡꯊꯧꯒꯤꯁꯨ ꯏꯆꯟꯅꯨꯄꯤ ꯑꯗꯨ ꯂꯩꯈꯤꯗ꯭ꯔꯦ. ꯑꯗꯨꯒ ꯏꯅꯤꯡꯊꯧꯒꯤ ꯏꯃꯥꯇꯣꯟ ꯄꯨꯔꯅꯤꯃꯥꯒꯤꯁꯨ ꯃꯆꯥꯅꯨꯄꯤ ꯑꯇꯣꯟꯕꯤ ꯑꯗꯨ ꯂꯩꯈꯤꯗ꯭ꯔꯦ. ꯃꯗꯨꯒꯤ ꯂꯃꯟ ꯈꯨꯝꯅꯅꯕ ꯑꯃꯗꯤ ꯂꯩꯕꯥꯛ ꯃꯤꯌꯥꯝ ꯃꯃꯥꯡꯗ ꯆꯣꯞꯄ ꯏꯀꯥꯏꯕ ꯅꯪꯂꯤꯕꯒꯤ ꯁꯥꯎꯗꯨꯅ ꯃꯍꯥꯛꯅ ꯀꯣꯅꯨꯡ ꯑꯁꯤꯗ ꯂꯩꯔꯤꯕ ꯏꯅꯤꯡꯊꯧꯒꯤ ꯄꯥꯕꯨꯡ ꯑꯃꯗꯤ ꯏꯅꯤꯡꯊꯧꯕꯨ ꯃꯥꯡꯍꯟꯅꯅꯕ ꯍꯣꯠꯅꯔꯛꯄ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ. ꯍꯧꯖꯤꯛꯇꯤ ꯏꯅꯤꯡꯊꯧ ꯁꯔꯥꯏꯍꯜꯗꯤ ꯂꯩꯈꯤꯗ꯭ꯔꯦ. ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯏꯅꯤꯡꯊꯧ ꯉꯝꯕ ꯅꯪꯗꯤ ꯍꯤꯡꯂꯤ. ꯑꯗꯨꯅ ꯏꯅꯤꯡꯊꯧꯕꯨ ꯃꯥꯡꯍꯟꯅꯅꯕꯒꯤꯗꯃꯛꯇ ꯃꯍꯥꯛꯅ ꯀꯣꯅꯨꯡ ꯑꯁꯦ ꯊꯥꯗꯣꯛꯇꯨꯅ ꯆꯦꯟꯈ꯭ꯔꯒ ꯏꯅꯤꯡꯊꯧꯕꯨ ꯍꯥꯠꯅꯅꯕ ꯂꯥꯂꯣꯡ ꯁꯤꯜꯂꯛꯀꯗꯕ ꯃꯥꯜꯂꯤ ꯅꯤꯡꯊꯧ. ꯑꯁꯨꯝꯅ ꯀꯣꯅꯨꯡ ꯑꯗꯨꯗ ꯑꯉꯝ ꯑꯊꯧ ꯃꯌꯥꯝ ꯑꯃ ꯋꯥ ꯇꯥꯅꯔꯤꯉꯩ ꯅꯤꯡꯊꯧ ꯉꯝꯕꯒꯤ ꯃꯆꯟꯅꯨꯄꯤ ꯃꯃꯥꯇꯣꯟ ꯄꯨꯔꯅꯤꯃꯥꯒꯤ ꯃꯆꯟꯅꯨꯄꯤ ꯑꯍꯟ ꯂꯥꯡꯂꯦꯟꯗꯣ ꯉꯝꯕꯒꯤ ꯃꯅꯥꯛꯇ ꯆꯦꯜꯂꯛꯂꯤ. ꯑꯗꯨꯒ ꯀꯩꯁꯨꯝ ꯁꯪꯗꯒꯤ ꯏꯃꯥ ꯂꯩꯔꯝꯗ꯭ꯔꯦ, ꯅꯥꯟꯊꯣꯛꯈ꯭ꯔꯦ ꯍꯥꯏꯔꯤꯕꯁꯤ ꯆꯨꯝꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯂꯔꯤ. ꯃꯗꯨꯗ ꯅꯤꯡꯊꯧ ꯉꯝꯕꯅꯁꯨ ꯍꯣꯏ ꯆꯨꯝꯃꯤ ꯍꯥꯏꯗꯨꯅ ꯈꯨꯝꯈꯤ. ꯄꯥꯎ ꯑꯗꯨ ꯇꯥꯕꯗ ꯂꯥꯡꯂꯦꯟ ꯃꯊꯥ ꯌꯥꯝꯅ ꯁꯥꯈꯤ. ꯃꯁꯤꯗꯒꯤ ꯃꯍꯥꯛꯅ ꯍꯥꯏꯔꯛꯏ, ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯀꯔꯤ ꯇꯧꯒꯅꯤ? ꯅꯠꯇꯦ, ꯃꯥꯅ ꯀꯩꯁꯨꯝ ꯁꯪꯗꯒꯤ ꯊꯣꯛꯈꯤꯕꯗꯨ ꯀꯅꯥ ꯑꯃꯠꯇ ꯎꯍꯧꯗꯦ ꯍꯥꯏꯕ꯭ꯔꯣ? ꯑꯁꯨꯝꯅ ꯍꯪꯂꯛꯄ ꯑꯗꯨꯗ ꯁꯦꯅꯥꯄꯇꯤꯅ ꯉꯔꯥꯡ ꯀꯩꯁꯨꯝ ꯁꯪꯗ ꯁꯟꯇ꯭ꯔꯤ ꯇꯥꯕ ꯂꯥꯟꯃꯤꯁꯤꯡ ꯀꯧꯈꯠꯂꯒ ꯍꯪꯁꯤ, ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯈꯪꯒꯅꯤ ꯍꯥꯏꯕꯗꯒꯤ ꯂꯥꯟꯃꯤ ꯑꯃ ꯊꯥꯗꯨꯅ ꯀꯩꯁꯨꯝ ꯁꯪꯒꯤ ꯂꯥꯟꯃꯤꯁꯤꯡ ꯀꯧꯈꯠꯇꯨꯅ ꯍꯪꯕ ꯍꯧꯔꯛꯏ. ꯃꯗꯨꯗ ꯂꯥꯟꯃꯤ ꯑꯃꯅ ꯍꯥꯏꯔꯛꯏ, ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯗꯒꯤ ꯍꯧꯅ ꯁꯅꯥ ꯏꯕꯦꯝꯃ ꯄꯨꯔꯅꯤꯃꯥꯒꯤ ꯃꯅꯥꯛꯇ ꯃꯥꯒꯤ ꯃꯅꯥꯏ ꯅꯨꯄꯤ ꯊꯔꯥꯛꯄꯤꯗꯣ ꯍꯪꯒꯠ ꯍꯟꯗꯥ ꯑꯗꯨꯝ ꯇꯧꯈꯤ. ꯍꯥꯏꯕꯗꯤ ꯁꯅꯥ ꯏꯕꯦꯝꯃ ꯄꯨꯔꯅꯤꯃꯥꯒꯤ ꯀꯩꯁꯨꯝ ꯁꯪꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯒ ꯋꯥ ꯑꯃ ꯍꯥꯏꯅꯩ. ꯑꯗꯨꯒ ꯑꯃꯨꯛ ꯄꯔꯞ ꯑꯃꯨꯛ ꯆꯠꯈꯤꯅꯤ. ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯑꯃꯨꯛ ꯂꯥꯛꯀꯅꯤ. ꯑꯗꯨꯒ ꯀꯔꯤꯅꯣ ꯈꯔ ꯑꯃꯨꯛ ꯁꯥꯟꯅꯩ. ꯑꯗꯨꯒ ꯑꯃꯨꯛ ꯊꯣꯛꯈꯤꯅꯤ. ꯑꯁꯨꯝꯅ ꯉꯔꯥꯡꯗꯤ ꯅꯍꯥꯟꯈꯩꯒ ꯃꯥꯟꯅꯗꯕ ꯑꯃ ꯇꯧꯈꯤ.
ꯃꯔꯨꯗ ꯑꯩꯈꯣꯏ ꯁꯟꯇ꯭ꯔꯤ ꯇꯥꯔꯤꯕ ꯃꯌꯥꯝꯅ ꯀꯔꯤꯅꯣꯅꯦ ꯍꯥꯏꯗꯨꯅ ꯍꯪꯅꯩ ꯑꯗꯨꯕꯨ ꯊꯔꯥꯛꯄꯤꯗꯗꯤ ꯍꯪꯕꯗꯤ ꯑꯁꯨꯝꯅ ꯇꯧꯅꯔꯕ ꯃꯇꯨꯡ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯗ ꯁꯅꯥ ꯏꯕꯦꯝꯃ ꯄꯨꯔꯅꯤꯃꯥꯒꯤ ꯃꯅꯥꯛꯇ ꯊꯔꯥꯛꯄꯤꯗꯣ ꯑꯃꯨꯛ ꯂꯥꯛꯈꯤ ꯑꯗꯨꯒ ꯀꯔꯤꯅꯣꯃ ꯄꯤꯔꯝꯃꯤ ꯃꯗꯨ ꯑꯩꯅ ꯎꯍꯧꯕꯗꯒꯤ ꯀꯔꯤꯅꯣ ꯍꯧꯖꯤꯛꯀꯤꯗꯣ ꯍꯥꯏꯅ ꯍꯪꯂꯨꯕꯗ ꯁꯅꯥ ꯏꯕꯦꯝꯃꯅ ꯀꯩꯁꯨ ꯅꯠꯇꯦ ꯂꯁꯤꯡ ꯃꯐꯣꯟꯅꯤ ꯍꯥꯏꯗꯨꯅ ꯑꯩꯉꯣꯟꯗ ꯎꯠꯂꯛꯏ ꯃꯗꯨꯗꯒꯤ ꯑꯩꯁꯨ ꯈꯔ ꯍꯟꯗꯣꯛꯂꯒ ꯂꯦꯞꯄꯒ ꯂꯩ ꯑꯁꯨꯝꯅ ꯍꯧꯈ꯭ꯔꯒ ꯑꯍꯤꯡꯒꯤ ꯃꯇꯝꯗꯅꯤ ꯑꯃꯨꯛꯇ ꯇꯧꯈꯤꯗ꯭ꯔꯤꯕ ꯃꯑꯣꯡ ꯑꯃ ꯇꯧꯔꯛꯈꯤꯕꯗꯣ ꯑꯩꯈꯣꯏꯗ ꯂꯩꯔꯤꯕ ꯀꯩꯁꯨꯝ ꯁꯪꯒꯤ ꯑꯀꯣꯏꯕ ꯑꯃꯗꯤ ꯀꯥ ꯈꯨꯗꯤꯡꯒꯤ ꯑꯉꯧꯕ ꯂꯩꯆꯤꯟꯅ ꯀꯨꯞꯁꯤꯜꯂꯛꯏ ꯂꯩꯆꯤꯟꯗꯣ ꯊꯥꯃꯟꯈꯤꯕꯅ ꯑꯩꯈꯣꯏ ꯑꯃꯒ ꯑꯃꯠꯇ ꯎꯅꯈꯤꯗꯕꯅꯤ ꯑꯁꯨꯝꯅ ꯚ꯭ꯔꯝ ꯆꯠꯇꯨꯅ ꯂꯩꯔꯤꯉꯩ ꯑꯩꯈꯣꯏꯒꯤ ꯈ꯭ꯋꯥꯡꯒꯤ ꯌꯥꯎꯅ ꯀꯔꯤꯒꯨꯝꯕ ꯑꯃꯗ ꯄꯨꯊꯕꯒꯨꯝ ꯇꯧꯔꯛꯈꯤ ꯑꯗꯨꯕꯨ ꯀꯔꯤꯗ ꯄꯨꯊꯔꯤꯕꯅꯣ ꯍꯥꯏꯕꯗꯨꯗꯤ ꯂꯩꯆꯤꯜꯗꯣ ꯊꯥꯃꯟꯈꯤꯕꯅ ꯈꯪꯖꯈꯤꯗꯦ ꯃꯗꯨꯒꯤ ꯃꯇꯨꯡ ꯑꯩꯒꯤ ꯏꯁꯥꯗ ꯆꯤꯡ ꯂꯥꯎꯕ ꯑꯃ ꯐꯥꯎꯔꯛꯈꯤ ꯑꯗꯨꯗꯒꯤ ꯑꯩ ꯒ꯭ꯌꯥꯟ ꯑꯗꯨꯃꯛ ꯇꯥꯈꯤꯗ꯭ꯔꯦ ꯑꯩꯅ ꯒ꯭ꯌꯥꯟ ꯂꯥꯛꯄꯗ ꯂꯩꯃꯥꯏꯗ ꯇꯥꯗꯨꯅ ꯂꯩꯔꯝꯃꯤ ꯑꯗꯨꯒ ꯂꯩꯆꯤꯟ ꯃꯌꯥꯝꯗꯨꯁꯨ ꯑꯃꯠꯇ ꯂꯩꯔꯝꯗ꯭ꯔꯦ ꯃꯁꯤꯗꯒꯤ ꯑꯩꯅ ꯏꯀꯣꯏ ꯀꯣꯏꯅ ꯁꯨꯝ ꯆꯤꯡꯂꯛꯄꯗ ꯑꯩꯒ ꯁꯟꯇ꯭ꯔꯤ ꯇꯥꯃꯤꯟꯅꯕ ꯂꯥꯟꯃꯤꯁꯤꯡꯁꯨ ꯇꯥꯗꯨꯅ ꯂꯩꯔꯝꯕꯗꯒꯤ ꯑꯩꯅ ꯆꯦꯟꯁꯤꯟꯗꯨꯅ ꯃꯊꯪ ꯍꯧꯗꯣꯛꯄꯗꯒꯤ ꯋꯥꯈꯜ ꯂꯥꯛꯈꯤꯕꯅꯤ ꯑꯩꯈꯣꯏꯅ ꯋꯥꯈꯜ ꯂꯥꯛꯄꯗꯗꯤ ꯁꯅꯥ ꯏꯕꯦꯝꯃꯒꯤ ꯀꯩꯁꯨꯝ ꯁꯪꯒꯤ ꯀꯥ ꯑꯗꯨ ꯏꯍꯥꯡ ꯍꯥꯡꯂꯒ ꯂꯩꯔꯝꯈꯤꯕꯅꯤ ꯃꯗꯨ ꯍꯦꯛ ꯈꯪꯕꯗꯒꯤ ꯑꯩꯈꯣꯏꯅ ꯑꯉꯝꯕ ꯁꯦꯅꯥꯄꯇꯤꯗ ꯄꯥꯎ ꯄꯤꯗꯨꯅ ꯊꯤꯕ ꯍꯧꯈꯤꯕꯅꯤ ꯑꯁꯨꯝꯅ ꯀꯩꯁꯨꯝ ꯁꯪ ꯉꯥꯛꯂꯤꯕ ꯂꯥꯟꯃꯤ ꯑꯗꯨꯅ ꯋꯥꯔꯝ ꯄꯨꯝꯅꯃꯛ ꯂꯤꯔꯛꯄꯗꯒꯤ ꯄꯨꯔꯅꯤꯃꯥꯅ ꯀꯩꯁꯨꯝ ꯁꯪꯗꯒꯤ ꯃꯤꯇ꯭ꯔꯪ ꯇꯧꯗꯨꯅ ꯁꯟꯇ꯭ꯔꯤ ꯄꯨꯝꯅꯃꯛ ꯋꯥꯟꯊꯍꯜꯂꯝꯂꯒ ꯅꯥꯟꯊꯣꯛꯈꯤꯕꯅꯤ ꯍꯥꯏꯕ ꯈꯪꯂꯤ ꯃꯗꯨꯗ ꯅꯤꯡꯊꯧ ꯉꯝꯕꯅ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯀꯔꯤ ꯇꯧꯕ ꯇꯥꯏ ꯏꯃꯥꯇꯣꯟ ꯄꯨꯔꯅꯤꯃꯥꯕꯨ ꯐꯪꯅꯅꯕ ꯊꯤꯕ ꯇꯥꯕꯅꯤ ꯑꯁꯤ ꯍꯥꯏꯔꯒ ꯃꯥꯒꯤ ꯃꯆꯟꯅꯨꯄꯤ ꯃꯃꯥꯇꯣꯟꯒꯤ ꯃꯆꯥꯅꯨꯄꯤ ꯑꯍꯟ ꯂꯥꯡꯂꯦꯟꯗ ꯌꯦꯡꯂꯛꯏ ꯃꯔꯝꯗꯤ ꯃꯥꯒꯤ ꯃꯃꯥꯕꯨ ꯐꯥꯅꯅꯕ ꯌꯥꯊꯪ ꯇꯧꯔꯤꯕ ꯑꯗꯣ ꯌꯥꯅꯤꯡꯗꯕ꯭ꯔꯥ ꯍꯪꯉꯛꯄꯅꯤ ꯃꯗꯨ ꯈꯪꯂꯗꯨꯅ ꯂꯥꯡꯂꯦꯟꯅ ꯁꯦꯅꯥꯄꯇꯤ ꯑꯩꯒꯤ ꯏꯃꯥꯒꯤ ꯑꯌꯦꯛꯄ ꯁꯛꯇꯝ ꯑꯩꯒꯤ ꯀꯥꯗ ꯂꯩꯔꯤꯕꯅꯤ ꯃꯗꯨ ꯄꯨꯔꯒ ꯑꯗꯨꯒ ꯆꯞ ꯃꯥꯟꯅꯅ ꯌꯦꯛꯊꯣꯛꯂꯒ ꯈꯨꯡꯒꯪꯁꯤꯡꯗ ꯑꯃꯗꯤ ꯁꯍꯔꯒꯤ ꯃꯐꯝ ꯈꯨꯗꯤꯡꯗ ꯊꯦꯠꯇꯨꯅ ꯍꯤꯡꯅ ꯐꯥꯕ ꯑꯃꯗꯤ ꯂꯩꯐꯝ ꯇꯥꯛꯄ ꯉꯝꯕꯗ ꯃꯅꯥ ꯃꯊꯨꯝ ꯆꯥꯎꯅ ꯄꯤꯒꯅꯤ ꯍꯥꯏꯕꯤꯌꯨ ꯑꯁꯤ ꯍꯥꯏꯔꯛꯄꯗ ꯁꯦꯅꯥꯄꯇꯤ ꯑꯗꯨꯅꯁꯨ ꯐꯒꯅꯤ ꯃꯖꯥ ꯏꯕꯦꯝꯃ ꯍꯥꯏꯗꯨꯅ ꯈꯨꯔꯨꯝꯂꯝꯃꯤ ꯃꯗꯨꯒꯤ ꯃꯇꯨꯡ ꯅꯤꯡꯊꯧ ꯉꯝꯕꯗ ꯂꯥꯡꯂꯦꯟꯅ ꯑꯣꯟꯁꯤꯜꯂꯛꯂꯒ ꯌꯥꯝꯕꯨꯡꯅ ꯉꯝꯕ ꯎꯄꯥꯏ ꯇꯧꯗꯨꯅ ꯏꯃꯥꯕꯨ ꯊꯤꯕꯤꯌꯨ ꯑꯗꯨꯗꯤ ꯑꯩ ꯆꯠꯂꯒꯦ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯂꯥꯡꯂꯦꯟꯅ ꯃꯥꯒꯤ ꯃꯔꯩꯕꯥꯛꯇ ꯍꯟꯈꯤ ꯍꯧꯖꯤꯛꯇꯤ ꯂꯥꯡꯂꯦꯟ ꯂꯨꯍꯣꯡꯂꯕꯅꯤ ꯃꯥꯒꯤ ꯃꯄꯨꯔꯣꯏꯕꯒꯤ ꯃꯤꯡꯅ ꯅꯝꯈꯥꯝꯕ ꯀꯧꯏ ꯃꯍꯥꯛ ꯂꯥꯡꯂꯦꯟꯒꯤ ꯃꯄꯥ ꯁꯔꯥꯏꯍꯜꯅ ꯂꯥꯟ ꯄꯥꯡꯕ ꯆꯠꯈꯤꯕ ꯃꯥꯒꯤ ꯃꯇꯥꯎ ꯑꯗꯨꯒꯤ ꯃꯆꯥꯅꯨꯄꯥꯅꯤ ꯑꯁꯨꯝꯅ ꯂꯥꯡꯂꯦꯟꯗꯣ ꯆꯠꯈ꯭ꯔꯤ ꯀꯣꯅꯨꯡ ꯑꯗꯨꯗ ꯍꯧꯖꯤꯛꯁꯨ ꯋꯥ ꯈꯟꯅꯕ ꯂꯦꯞꯇ꯭ꯔꯤ ꯀꯣꯅꯨꯡ ꯑꯗꯨꯒꯤ ꯄꯟꯗꯤꯠ ꯑꯃꯥꯏꯕ ꯑꯗꯨꯁꯨ ꯄꯥꯎ ꯑꯗꯨ ꯇꯥꯔꯗꯨꯅ ꯂꯥꯛꯂꯤ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯏꯅꯤꯡꯊꯧ ꯅꯅꯥꯏ ꯅꯄꯨꯅ ꯅꯍꯥꯟꯅ ꯍꯥꯏꯖꯕꯅꯤ ꯅꯃꯥ ꯏꯕꯦꯝꯃ ꯄꯨꯔꯅꯤꯃꯥꯕꯨ ꯅꯥꯟꯊꯣꯛꯍꯟꯕꯤꯒꯅꯨ ꯃꯍꯥꯛ ꯍꯦꯛ ꯅꯥꯟꯊꯣꯛꯄꯗ ꯑꯆꯧꯕ ꯋꯥꯊꯣꯛ ꯑꯃ ꯊꯣꯛꯀꯅꯤ ꯃꯤꯁꯤ ꯃꯤꯅꯥ ꯀꯌꯥ ꯅꯪꯒꯅꯤ ꯍꯥꯏꯖꯕꯗꯨꯅꯤ ꯍꯧꯖꯤꯛꯇꯤ ꯃꯇꯝ ꯑꯗꯨ ꯌꯧꯔꯦ ꯅꯤꯡꯊꯧ ꯑꯃꯥꯏꯕ ꯄꯟꯗꯤꯠ ꯑꯗꯨꯒꯤ ꯋꯥ ꯑꯗꯨ ꯇꯥꯕꯗ ꯅꯤꯡꯊꯧ ꯉꯝꯕꯅ ꯑꯗꯨꯗꯤ ꯍꯧꯖꯤꯛ ꯀꯔꯤ ꯇꯧꯒꯗꯕ ꯍꯧꯖꯤꯛꯇꯤ ꯏꯃꯥꯇꯣꯟ ꯄꯨꯔꯅꯤꯃꯥꯅ ꯂꯥꯟꯃꯤ ꯄꯨꯝꯅꯃꯛ ꯄꯪꯊꯍꯜꯂꯝꯂꯒ ꯅꯥꯟꯊꯣꯛꯈ꯭ꯔꯤ ꯑꯗꯨꯕꯨ ꯏꯃꯥꯇꯣꯟꯗꯤ ꯂꯩꯋꯥ ꯃꯟꯇ꯭ꯔ ꯑꯃꯠꯇ ꯍꯩꯇꯕꯅꯤ ꯑꯗꯨꯒ ꯀꯔꯝꯅ ꯃꯍꯥꯛꯅ ꯂꯩꯋꯥ ꯇꯧꯗꯨꯅ ꯅꯥꯟꯊꯣꯛꯈ꯭ꯔꯤꯕ ꯑꯁꯨꯝꯅ ꯍꯪꯂꯤꯉꯩ ꯑꯃꯥꯏꯕ ꯑꯗꯨꯅ ꯍꯥꯏꯔꯛꯏ ꯏꯅꯤꯡꯊꯧ ꯍꯧꯖꯤꯛꯇꯤ ꯆꯐꯨ ꯑꯗꯨ ꯆꯦꯛꯁꯤꯟꯅ ꯁꯦꯟꯅꯕꯤꯌꯨ ꯀꯔꯤꯒꯨꯝꯕ ꯆꯐꯨ ꯑꯗꯨꯃꯒ ꯃꯍꯥꯛꯅ ꯐꯪꯈ꯭ꯔꯕꯗꯤ ꯄꯨꯝꯅꯃꯛ ꯂꯣꯏꯔꯦ ꯃꯥꯅ ꯇꯧꯅꯤꯡꯕꯗ ꯇꯧꯔꯛꯀꯗꯧꯔꯤꯕꯅꯤ ꯀꯅꯥꯅꯁꯨ ꯃꯃꯥꯡꯗ ꯂꯦꯞꯄ ꯉꯝꯂꯣꯏ ꯋꯥꯗꯨ ꯇꯥꯕꯗ ꯅꯤꯡꯊꯧ ꯉꯝꯕꯅ ꯀꯔꯝꯕ ꯆꯐꯨꯅꯣ ꯍꯥꯏꯔꯤꯁꯤꯕꯨ ꯏꯄꯨ ꯑꯁꯤ ꯍꯥꯏꯗꯨꯅ ꯍꯪꯂꯛꯄ ꯑꯗꯨꯗ ꯑꯃꯥꯏꯕ ꯑꯗꯨꯅ ꯇꯞꯅ ꯍꯥꯏꯔꯛꯏ ꯂꯩꯍꯥꯎ ꯃꯈꯣꯡꯗ ꯐꯨꯝꯈꯤꯕ ꯑꯃꯥꯏꯕꯤ ꯉꯥꯡꯉꯣꯏꯒꯤ ꯊꯋꯥꯏ ꯑꯗꯨ ꯍꯥꯞꯇꯨꯅ ꯐꯨꯝꯈꯤꯕ ꯆꯐꯨ ꯑꯗꯨꯒꯤ ꯋꯥꯔꯤꯗꯨꯕꯨꯅꯤ ꯅꯤꯡꯊꯧ ꯄꯥꯎꯈꯨꯝ ꯑꯗꯨ ꯇꯥꯕꯗ ꯅꯤꯡꯊꯧ ꯉꯝꯕ ꯋꯥꯈꯜ ꯑꯃ ꯈꯪꯂꯛꯄꯗꯒꯤ ꯃꯅꯥꯏ ꯃꯌꯥꯝꯗ ꯍꯥꯏꯔꯛꯏ ꯀꯅꯥ ꯂꯩ ꯆꯨꯝꯃꯤ ꯏꯄꯨꯅ ꯍꯥꯏꯕ ꯑꯗꯨꯅ ꯅꯈꯣꯏ ꯂꯥꯟꯃꯤ ꯈꯔ ꯂꯩꯍꯥꯎ ꯃꯈꯣꯡ ꯑꯗꯨꯗ ꯐꯨꯝꯈꯤꯕ ꯆꯐꯨ ꯑꯗꯨꯕꯨ ꯉꯥꯛ ꯁꯦꯜꯂꯨ ꯀꯅꯥ ꯑꯃꯠꯇ ꯆꯪꯍꯟꯒꯅꯨ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯑꯃꯥꯏꯕ ꯑꯗꯨꯗ ꯑꯣꯟꯁꯤꯜꯂꯛꯂꯒ ꯏꯄꯨ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯂꯩꯋꯥ ꯃꯟꯇ꯭ꯔ ꯇꯧꯗꯨꯅ ꯆꯐꯨ ꯑꯗꯨꯕꯨ ꯃꯥꯡꯍꯟꯕ ꯌꯥꯔꯔꯣꯏꯗ꯭ꯔꯥ ꯑꯁꯤ ꯍꯥꯏꯗꯨꯅ ꯍꯪꯂꯛꯄ ꯑꯗꯨꯗ ꯑꯃꯥꯏꯕ ꯑꯗꯨꯅ ꯏꯅꯤꯡꯊꯧ ꯉꯝꯒꯅꯤ ꯉꯝꯃꯣꯏ ꯍꯥꯏꯕꯗꯨ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡ ꯂꯥꯏ ꯑꯃꯨꯛꯇꯪ ꯈꯣꯏꯔꯝꯂꯒ ꯌꯦꯡꯁꯤ ꯅꯠꯇ꯭ꯔꯕꯗꯤ ꯈꯪꯂꯔꯣꯏ ꯋꯥ ꯑꯗꯨ ꯇꯥꯕꯗ ꯅꯤꯡꯊꯧꯅ ꯐꯔꯦ ꯑꯗꯨꯗꯤ ꯏꯄꯨ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡ ꯂꯥꯏ ꯈꯣꯏꯔꯝꯂꯁꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯅꯨꯃꯤꯗꯥꯡꯒꯤ ꯂꯥꯏ ꯈꯣꯏꯔꯝꯅꯅꯕ ꯁꯤꯜ ꯂꯥꯡꯕ ꯍꯧꯈ꯭ꯔꯦ
ꯑꯗꯨꯒ ꯃꯇꯝ ꯀꯌꯥꯒꯤ ꯃꯃꯥꯡꯗ ꯃꯤ ꯆꯪꯅꯔꯨꯗ꯭ꯔꯕ ꯂꯩꯍꯥꯎ ꯄꯥꯝꯕꯤ ꯑꯗꯨꯒꯤ ꯃꯈꯣꯡ ꯑꯗꯨ ꯁꯦꯡꯗꯣꯛꯇꯨꯅ ꯂꯥꯟꯃꯤ ꯀꯌꯥ ꯃꯐꯝ ꯑꯗꯨꯗ ꯉꯥꯛ ꯁꯦꯟꯗꯨꯅ ꯂꯩꯈ꯭ꯔꯦ ꯁꯣꯝꯗ ꯅꯥꯀꯟ ꯑꯃꯗꯅ ꯀꯩꯁꯨꯝ ꯁꯪꯗ ꯂꯩꯔꯝꯕꯤ ꯔꯥꯅꯤ ꯄꯨꯔꯅꯤꯃꯥꯗꯣ ꯑꯃꯟꯕ ꯀꯣꯅꯨꯡ ꯑꯃꯒꯤ ꯃꯝꯂꯤ ꯃꯝꯂꯤ ꯇꯧꯔꯕ ꯀꯥ ꯑꯃꯗ ꯐꯝꯗꯨꯅ ꯂꯩꯔꯤ ꯃꯇꯝ ꯑꯗꯨꯗ ꯃꯥꯒꯤ ꯃꯅꯥꯏ ꯅꯨꯄꯤ ꯊꯔꯥꯛꯄꯤꯅ ꯁꯅꯥꯏꯕꯤꯃ ꯍꯧꯖꯤꯛꯇꯤ ꯀꯔꯤ ꯇꯧꯒꯗꯕꯅꯣ ꯀꯣꯅꯨꯡ ꯑꯗꯨꯗꯒꯤꯗꯤ ꯅꯥꯟꯊꯣꯔꯛꯂꯤ ꯍꯧꯖꯤꯛꯇꯤ ꯁꯅꯥꯏꯕꯤꯃꯒꯤ ꯅꯤꯡꯕꯁꯨ ꯊꯨꯡꯂꯦꯗꯅ ꯋꯥ ꯑꯗꯨ ꯇꯥꯕꯗ ꯔꯥꯅꯤ ꯄꯨꯔꯅꯤꯃꯥꯅ ꯈꯨꯝꯂꯛꯏ ꯊꯔꯥꯛꯄꯤ ꯍꯧꯖꯤꯛ ꯑꯩꯒꯤ ꯅꯤꯡꯕ ꯊꯨꯡꯗ꯭ꯔꯤ ꯑꯩꯅ ꯇꯧꯒꯦ ꯈꯟꯕ ꯊꯕꯛ ꯌꯥꯝꯅ ꯋꯥꯠꯂꯤ ꯑꯩꯕꯨ ꯆꯍꯤ ꯀꯌꯥ ꯀꯩꯁꯨꯝ ꯁꯪꯗ ꯐꯥꯖꯤꯟꯗꯨꯅ ꯊꯝꯈꯤꯕ ꯑꯩꯒꯤ ꯏꯆꯟꯅꯨꯄꯤ ꯑꯇꯣꯟꯕꯤꯁꯨ ꯁꯤꯈꯤꯕ ꯃꯁꯤ ꯄꯨꯝꯅꯃꯛ ꯑꯁꯦ ꯑꯍꯟ ꯅꯨꯡꯊꯤꯜ ꯆꯥꯏꯕꯤꯒꯤ ꯃꯔꯝꯅꯅꯤ ꯑꯗꯨꯅ ꯅꯤꯡꯊꯧ ꯑꯣꯏꯗꯨꯅ ꯅꯨꯡꯉꯥꯏꯅ ꯂꯩꯔꯤꯕ ꯉꯝꯕꯕꯨ ꯑꯩꯅ ꯁꯣꯏꯗꯅ ꯍꯥꯠꯀꯅꯤ ꯑꯗꯨꯒ ꯀꯣꯅꯨꯡ ꯑꯗꯨꯒꯤ ꯃꯍꯥꯔꯥꯅꯤ ꯑꯣꯏꯗꯨꯅ ꯅꯨꯡꯉꯥꯏꯅ ꯄꯥꯟꯒꯅꯤ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯀꯂꯛꯄꯤꯅ ꯅꯣꯛꯏ ꯃꯗꯨꯗ ꯊꯔꯥꯛꯄꯤꯅ ꯁꯅꯥꯏꯕꯤꯃ ꯑꯗꯨꯝꯅ ꯀꯟꯅ ꯅꯣꯛꯄꯤꯒꯅꯨ ꯃꯤꯅ ꯈꯪꯈ꯭ꯔꯕꯗꯤ ꯑꯩꯈꯣꯏ ꯑꯋꯥꯕ ꯁꯣꯏꯗꯅ ꯅꯪꯒꯅꯤ ꯃꯅꯥꯏ ꯅꯨꯄꯤ ꯊꯔꯥꯛꯄꯤꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯔꯥꯅꯤ ꯄꯨꯔꯅꯤꯃꯥꯅ ꯁꯥꯎꯕꯒ ꯂꯣꯏꯅꯅ ꯇꯞꯅ ꯁꯣꯜꯂꯤ ꯏꯅꯤꯡ ꯇꯝꯅ ꯅꯣꯛꯄ ꯐꯥꯎꯕ ꯍꯦꯛ ꯆꯥꯗꯕ ꯈꯪꯒꯅꯤꯗꯅ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡꯗꯤ ꯊꯕꯛ ꯍꯧꯒꯦ ꯈꯪꯒꯅꯤꯗꯣ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯂꯩꯋꯥ ꯑꯃ ꯁꯣꯟꯈꯤ ꯑꯁꯨꯝꯅ ꯃꯇꯝ ꯑꯗꯨ ꯍꯧꯈ꯭ꯔꯤ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯌꯧꯔꯛꯂꯤ ꯀꯣꯅꯨꯡꯗ ꯑꯃꯥꯏꯕ ꯑꯗꯨꯅ ꯂꯥꯏ ꯈꯨꯔꯨꯝꯅꯅꯕ ꯁꯦꯝ ꯁꯥꯔꯛꯏ ꯁꯣꯝꯗꯁꯨ ꯄꯨꯔꯅꯤꯃꯥꯗꯣ ꯀꯣꯅꯨꯡ ꯑꯗꯨꯗ ꯐꯠꯇ꯭ꯔꯕ ꯂꯥꯏ ꯀꯌꯥ ꯊꯥꯖꯤꯟꯅꯅꯕ ꯁꯦꯝ ꯁꯥꯔꯛꯏ ꯃꯥꯒꯤꯗꯤ ꯉꯁꯤ ꯃꯥꯅ ꯇꯧꯒꯗꯧꯔꯤꯕ ꯑꯁꯤꯅ ꯑꯍꯥꯟꯕ ꯑꯣꯏꯒꯗꯧꯔꯤꯕꯅꯤ ꯃꯁꯤꯗꯒꯤ ꯄꯨꯔꯅꯤꯃꯥꯅ ꯐꯠꯇ꯭ꯔꯕ ꯂꯥꯏ ꯀꯌꯥ ꯀꯧꯕ ꯍꯧꯔꯛꯂꯤ ꯑꯗꯨꯝꯅ ꯇꯧꯔꯛꯄꯗ ꯀꯣꯅꯨꯡ ꯑꯗꯨꯒꯤ ꯃꯐꯝ ꯈꯨꯗꯤꯡꯗ ꯂꯥꯎ ꯈꯣꯡꯕ ꯀꯞꯄ ꯍꯧꯔꯛꯂꯤ ꯑꯗꯨꯒ ꯀꯥ ꯑꯃꯗꯁꯨ ꯃꯤ ꯑꯃꯕꯨ ꯐꯨ ꯆꯩꯗꯨꯅ ꯂꯥꯛꯅꯕꯒꯤ ꯀꯟꯅ ꯀꯟꯅ ꯂꯥꯎꯕ ꯇꯥꯔꯛꯂꯤ ꯑꯗꯨꯝꯅ ꯇꯧꯔꯛꯄ ꯑꯗꯨꯗ ꯄꯨꯔꯅꯤꯃꯥꯒꯤ ꯃꯇꯦꯡ ꯄꯥꯡꯂꯤꯕ ꯃꯅꯥꯏ ꯅꯨꯄꯤ ꯑꯗꯨꯗꯤ ꯀꯤꯕꯅ ꯂꯣꯏꯔꯤ ꯑꯗꯨꯅ ꯃꯍꯥꯛ ꯀꯥꯆꯤꯟ ꯑꯃꯗ ꯇꯥꯁꯤꯟꯗꯨꯅ ꯇꯨꯃꯤꯟꯅ ꯂꯩꯔꯤ ꯃꯇꯝ ꯑꯗꯨꯗ ꯄꯨꯔꯅꯤꯃꯥꯒꯤ ꯃꯅꯥꯛꯇ ꯐꯠꯇ꯭ꯔꯕ ꯊꯋꯥꯏ ꯀꯌꯥ ꯀꯣꯏꯅ ꯀꯣꯏꯄꯥꯏ ꯄꯥꯏꯗꯨꯅ ꯂꯩꯔꯛꯂꯤ ꯑꯗꯨꯒ ꯄꯨꯔꯅꯤꯃꯥꯕꯨ ꯄꯨꯈꯤꯅꯕ ꯍꯣꯠꯅꯔꯛꯏ ꯃꯗꯨꯗ ꯄꯨꯔꯅꯤꯃꯥꯁꯨ ꯃꯁꯥꯗ ꯑꯀꯤꯕ ꯐꯥꯎꯔꯛꯂꯤ ꯃꯔꯝ ꯑꯗꯨꯅ ꯐꯠꯇ꯭ꯔꯕ ꯂꯥꯏꯁꯤꯡ ꯑꯗꯨꯕꯨ ꯂꯣꯏꯁꯤꯟꯅꯕ ꯍꯣꯠꯅꯔꯛꯏ ꯑꯗꯨꯕꯨ ꯉꯝꯂꯝꯗꯤ ꯑꯗꯨꯝꯅ ꯇꯧꯔꯛꯄ ꯑꯗꯨꯗ ꯃꯥꯒꯤ ꯃꯅꯥꯛꯇ ꯂꯩꯔꯤꯕ ꯃꯅꯥꯏ ꯅꯨꯄꯤ ꯑꯗꯣ ꯀꯤꯗꯨꯅ ꯀꯟꯅ ꯂꯥꯎꯔꯛꯏ ꯑꯁꯨꯝꯅ ꯂꯥꯎꯔꯛꯄ ꯑꯗꯨꯗ ꯄꯨꯔꯅꯤꯃꯥꯒꯤ ꯑꯀꯣꯏꯕꯗ ꯂꯩꯔꯝꯕ ꯂꯥꯏꯃꯨꯁꯤꯡ ꯑꯗꯣ ꯄꯨꯔꯅꯤꯃꯥꯒꯤ ꯃꯅꯥꯏ ꯅꯨꯄꯤ ꯊꯔꯥꯛꯄꯤꯗ ꯑꯣꯏꯅ ꯄꯥꯏꯁꯤꯜꯂꯛꯂꯤ ꯑꯗꯨꯕꯨ ꯑꯀꯣꯏꯕꯗ ꯂꯥꯏꯁꯤꯡ ꯑꯗꯨꯅ ꯊꯔꯥꯛꯄꯤꯗ ꯁꯣꯛꯄ ꯉꯝꯂꯝꯗꯦ ꯃꯔꯝꯗꯤ ꯊꯔꯥꯛꯄꯤꯒꯤ ꯃꯈ꯭ꯋꯥꯡꯗ ꯖꯟꯇ꯭ꯔ ꯑꯃ ꯀꯤꯔꯤ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯐꯠꯇ꯭ꯔꯕ ꯂꯥꯏꯁꯤꯡ ꯑꯗꯣ ꯃꯅꯥꯛ ꯆꯪꯕ ꯉꯝꯗꯨꯅ ꯑꯀꯣꯏꯕꯗ ꯂꯥꯎ ꯈꯣꯡꯗꯨꯅ ꯄꯥꯏꯔꯤ ꯇꯥꯟꯖꯥ ꯑꯗꯨꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯧꯔꯒ ꯄꯨꯔꯅꯤꯃꯥ ꯑꯗꯣ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯦꯟꯈ꯭ꯔꯤ ꯃꯗꯨꯗ ꯊꯔꯥꯛꯄꯤꯅ ꯁꯅꯥꯏꯕꯦꯝꯃ ꯑꯩꯕꯨ ꯑꯃꯨꯛꯇ ꯀꯟꯕꯤꯌꯨ ꯍꯥꯏꯗꯨꯅ ꯂꯥꯎꯈꯤ ꯑꯗꯨꯕꯨ ꯃꯅꯥꯗ ꯍꯥꯞꯇꯅ ꯄꯨꯔꯅꯤꯃꯥꯗꯣ ꯍꯥꯏꯐꯦꯠꯇꯪ ꯌꯦꯡꯂꯝꯂꯒ ꯑꯗꯨꯃꯛ ꯆꯦꯟꯈ꯭ꯔꯤ ꯇꯧꯔꯤꯕ ꯃꯇꯧ ꯑꯗꯨꯗ ꯊꯔꯥꯛꯄꯤ ꯋꯥꯈꯜ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯝꯗꯤ ꯃꯥꯅꯗꯤ ꯃꯥꯒꯤ ꯃꯄꯨꯔꯤ ꯈꯟꯗꯨꯅ ꯊꯋꯥꯏ ꯈꯨꯕꯥꯛꯇ ꯍꯥꯞꯇꯨꯅ ꯃꯇꯦꯡ ꯄꯥꯡꯂꯨꯕ ꯑꯗꯣ ꯀꯔꯤꯁꯨ ꯀꯥꯟꯅꯔꯝꯗ꯭ꯔꯦ ꯈꯟꯗꯨꯅ ꯃꯍꯥꯛ ꯌꯥꯝꯅ ꯀꯞꯈꯤ ꯃꯁꯤꯗꯒꯤ ꯃꯍꯥꯛꯁꯨ ꯐꯨꯛ ꯍꯧꯒꯠꯇꯨꯅ ꯑꯃꯟꯕ ꯀꯣꯅꯨꯡ ꯑꯗꯨꯗꯒꯤ ꯆꯦꯟꯊꯣꯔꯛꯂꯒ ꯀꯟꯅ ꯑꯗꯨꯝ ꯆꯦꯟꯈ꯭ꯔꯤ ꯃꯁꯤꯗꯒꯤ ꯁꯣꯝꯗ ꯄꯨꯔꯅꯤꯃꯥꯗꯣ ꯋꯥꯈꯜ ꯐꯥꯊꯔꯒ ꯃꯥꯅ ꯀꯧꯔꯨꯔꯤꯕ ꯂꯥꯏꯁꯤꯡ ꯑꯗꯨꯕꯨ ꯑꯃꯨꯛ ꯀꯧꯁꯤꯟꯗꯨꯅ ꯃꯥꯅ ꯅꯝꯁꯤꯟꯅꯅꯕ ꯍꯣꯠꯅꯔꯛꯂꯤ ꯁꯣꯝꯗ ꯀꯣꯅꯨꯡ ꯃꯅꯨꯡꯗꯁꯨ ꯑꯃꯥꯏꯕ ꯑꯗꯨꯅ ꯂꯩꯋꯥ ꯁꯣꯟꯗꯨꯅ ꯆꯐꯨ ꯑꯗꯨꯕꯨ ꯀꯔꯝꯅ ꯃꯥꯡꯍꯟꯁꯤꯒꯦ ꯍꯥꯏꯅ ꯂꯩꯋꯥ ꯇꯧꯗꯨꯅ ꯌꯦꯡꯂꯛꯄꯗ ꯆꯐꯨ ꯑꯗꯨꯕꯨ ꯀꯣꯅꯨꯡ ꯑꯗꯨꯒꯤ ꯅꯤꯡꯊꯧ ꯑꯣꯏꯔꯤꯕ ꯉꯝꯕꯅ ꯃꯈꯣꯡꯒ ꯅꯦꯠꯈꯥꯏꯔꯒ ꯊꯨꯒꯥꯏꯕꯒꯤ ꯁꯛꯇꯝ ꯑꯣꯏꯅ ꯎꯈꯤ ꯃꯗꯨ ꯎꯕꯗ ꯑꯃꯥꯏꯕ ꯑꯗꯣ ꯃꯃꯤꯠ ꯈꯪꯄꯥꯡ ꯄꯥꯡꯂꯛꯏ ꯑꯗꯨꯒ ꯉꯝꯕꯗ ꯌꯦꯡꯂꯛꯏ ꯃꯗꯨꯗ ꯉꯝꯕꯅ ꯀꯔꯤ ꯇꯧꯔꯕꯒꯦ ꯑꯣꯖꯥ ꯍꯥꯏꯗꯨꯅ ꯍꯪꯂꯛꯏ ꯃꯗꯨꯗ ꯑꯃꯥꯏꯕ ꯑꯗꯨꯅ ꯅꯤꯡꯊꯧ ꯉꯝꯕꯒꯤ ꯃꯈꯨꯠ ꯆꯦꯠ ꯊꯪꯕ ꯑꯗꯣ ꯄꯥꯏꯗꯨꯅ ꯌꯦꯡꯂꯛꯏ ꯃꯗꯨꯗ ꯑꯃꯥꯏꯕ ꯑꯗꯨꯅ ꯑꯃꯨꯛꯀꯁꯨ ꯆꯐꯨ ꯑꯗꯣ ꯅꯦꯠꯈꯥꯏꯕꯒꯤ ꯁꯛꯇꯝ ꯎꯈꯤ ꯃꯗꯨ ꯎꯕꯗ ꯑꯃꯥꯏꯕ ꯑꯗꯨꯅ ꯇꯞꯅ ꯍꯥꯏꯔꯛꯏ ꯆꯐꯨ ꯑꯁꯦ ꯑꯩꯈꯣꯏꯅ ꯃꯥꯡꯍꯟꯕ ꯉꯝꯒꯅꯤ ꯑꯗꯨꯕꯨ ꯀꯔꯝꯅ ꯃꯥꯡꯍꯟꯒꯗꯕꯅꯣ ꯍꯥꯏꯕꯗꯤ ꯈꯪꯗ꯭ꯔꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯃꯥꯏꯕ ꯑꯗꯨꯅ ꯍꯥꯏꯔꯛꯏ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯅꯤꯡꯊꯧ ꯉꯝꯕꯅ ꯏꯄꯨ ꯑꯗꯨꯗꯤ ꯆꯐꯨ ꯑꯁꯤ ꯉꯁꯤꯃꯛ ꯃꯥꯡꯍꯟꯅꯕ ꯇꯧꯕꯤꯔꯣ ꯃꯁꯤꯅ ꯀꯔꯤꯒꯨꯝꯕ ꯏꯃꯥꯇꯣꯟ ꯄꯨꯔꯅꯤꯃꯥꯅ ꯐꯪꯈ꯭ꯔꯕꯗꯤ ꯑꯩꯈꯣꯏ ꯁꯣꯏꯗꯅ ꯑꯋꯥꯕ ꯅꯪꯂꯒꯅꯤ ꯑꯁꯨꯝꯅ ꯍꯥꯏꯅꯔꯤꯉꯩ ꯀꯣꯅꯨꯡꯒꯤ ꯃꯐꯝ ꯈꯨꯗꯤꯡꯃꯛꯇ ꯑꯉꯧꯕ ꯂꯩꯆꯤꯟ ꯀꯨꯞꯁꯤꯜꯂꯛꯂꯤ ꯃꯗꯨꯗ ꯃꯅꯥꯏ ꯑꯃꯅ ꯅꯤꯡꯊꯧ ꯁꯤꯗꯤ ꯉꯔꯥꯡ ꯑꯩꯈꯣꯏꯅ ꯁꯟꯇ꯭ꯔꯤ ꯇꯥꯔꯤꯉꯩꯗ ꯇꯧꯔꯛꯄ ꯑꯗꯨꯒ ꯃꯥꯟꯅꯩ ꯑꯗꯨꯅ ꯑꯩꯈꯣꯏ ꯆꯦꯛꯁꯤꯟꯅ ꯂꯩꯁꯤ
asomna hairakpada mayamdo loina kinari adubu tanja aduda amaiba aduna lewa ama solakpada angoubo lechil singdo tapna loina mangthakri asomna mangkhibadagi haujik mokhoi mayamna angakpa ama uri madudi mokhoina ngak seliba sapu ado mi amagi mare muk wangna lebak adudagi phuktuna paikhallaklaga manak aduda sapu adubu sangliba lanmi sing adubu loina pangtha halamlaga amuba maiku sabul amana matung inaduna pairaga satkri adumna pairiba sapu ado ningthogi manai singna tanakhi aduga lamana ba honakhi adubu sungfang phangiri karigumba phangdabasu sapu ado hek thengbaga laktana kauthori adumna tawduna sapu ado mafam khangdana mangkhri konunggi amaiba adusu upaya mata leitana yengduna lehowi maramdi mahakna sapu adubu ngana ba lewa mata khangdi masidigi ningthau nganbana amaiba aduda ipu karino khoina hojik tawgdaba sibo haiduna hanglai maduda amaiba aduna hairi hojik aikhoi sapu aduna leiramgadaba mafam maduda satlaga sapu adubu kauriba misak adu khangduklaga phaduna sairak pigidabani ma khaktana sapu adu mahan bagi lambi khanggadabani amaiba adugi wadu tabada ningthauna aduri pu sapu adugi lefam ado kadai da leibano haibado yengbiro ipu madu tabada amaiba aduna mamit wisinduni jingbada sapu adu kunung amada leire haina khumlai mardan ningthau ngambana khalli adudi sapu asi imaton purnima na lobun natidana aibu nungai taba ningthau amana maiba tanaraga tawhanba sodana oiramgani asi khallaga amaiba aduda ipu sapu aduna leiriba kunung ado takpiro haina hairakpada amaiba aduna madumadi khangdre haina khumi amaiba aduna sapu adugi lefam khangdre haiba adu tabada ningthau ngambado mathayamna sarami asana leiringai purnima gi manai nupi tharakpido hobe seleklei madu buda lami mayamna sanaibe ma purnima gi manai nupi tharakpi lakle haiduna ya langnareklei maduda ningthau nganbana tharakpi bu manakta chanakna ba khanghalli tharakpi su ningthauna haibagi matung ina manakta parap sinsilai aduga khoirum jarami matang aduda ningthauna tharakpida imaton purnima kadai da lehowi haina hangi maduda tharakpina kaplaga iningthau khoigi amanmu kunung adu dali hori bani aina pangbadagi magi matung ilubani hawjik su phatraba lai mayam ama kauduna kunung asida thajilaknaba sem sahori bani tharakpi ki wadu tabada ningthau yamna sauki aduga tharakpida hangi nangna karigi imaton purnima ki mating panglibano matuki kanabana kari nangsu ningthau semba lalhobro asomna hanglakwa aduda tharakpina kaptuna hari iningthau aibu ngakpiyu ai warido lijarke ai mafam masidagi khara satlaga leiba khungang amadagini aigi nupado labukta low khoibe chatpada lin amuba manasippadagi yamna kanna naduna leiri nongmo aina sanaibi magi kaisum sangda sana thangana pa thinba sangbada sanaibi mana kaidore na thwai nungaitana uida haiduna hairi maduda aina aigi nupado linna sikle aduna sibagi matam ngaduna leire haiduna khumki maduda sanaibi mana ai madugi hidak pige aina haiba ama yagara haina hangli maduda aina kari wafamno hangbada mahagna amaibi ngangoi ke lefam tagli aduga yum aduda leiramba lairik khudimak poru maduda hidak sodina iramgani adubu lairik singado pulap purakanu pulap puraklabati santri singna khangkhigani aduna amamamta oina poru hairakhi aisu ipuroibabu kaningduna hoi haiduna amaibi ngangoi gi mayumda chattuna lairik singado amamam isada yapsilaga sanaibi ma purnima gi manakta puraklaga pirami madugi matung nongma sanaibi mana ingonda isingda leiwa ama solaga pirai isingado aigi puruibada pitau sodana phagani hairakhi aisu harau hoi haiduna isingado puraga aigi puruibada pithakhi marudagi aigi puruibado khara pharakle adumna tamna pharakpadagi aisu harauduna amaibi ngangoi gi yumdagi lairik singado amamam sumhonduna sanaibi ma purnima da pikhi asumna tawduna lairaklaba matung ngarang ahing sanaibi mana kaisum sangasitagi thokhinaba hairakpadagi mana lai khoirambada sangani haiba khudimak piduna ahingduda lai khoiramki asuna lai khoirambada lami punamak loina pangthaki marudagi aikhoi kaisum sangadudagi nathoraklaga hanagi amanba kunung aduda chensinduna lotki madugi matung aina aikhoi gi sana thanganaba khara
ꯑꯩꯒꯤ ꯌꯨꯝꯗꯒꯤ ꯂꯧꯕ ꯆꯠꯈꯤ ꯃꯗꯨꯗ ꯑꯩꯒꯤ ꯏꯄꯨꯔꯣꯏꯕꯗꯣ ꯌꯥꯝꯅ ꯀꯟꯅ ꯅꯥꯔꯒ ꯂꯩꯔꯝꯈꯤ ꯃꯗꯨꯗ ꯑꯩꯅ ꯍꯤꯗꯥꯛ ꯄꯨꯔꯛꯀꯦ ꯍꯥꯏꯔꯝꯂꯒ ꯆꯥꯅ ꯊꯛꯅꯅꯕ ꯈꯔ ꯄꯨꯗꯨꯅ ꯁꯅꯥ ꯏꯕꯦꯝꯃ ꯄꯨꯔꯅꯤꯃꯥꯒꯤ ꯃꯅꯥꯛꯇ ꯂꯥꯛꯈꯤ ꯑꯗꯨꯒ ꯑꯩꯒꯤ ꯅꯨꯄꯥꯒꯤ ꯍꯤꯗꯥꯛ ꯄꯤꯕꯤꯅꯕ ꯍꯥꯏꯈꯤ ꯃꯗꯨꯗ ꯁꯅꯥ ꯏꯕꯦꯝꯃꯅ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡ ꯄꯤꯒꯦ ꯍꯥꯏꯗꯨꯅ ꯂꯩꯈꯤ ꯅꯨꯃꯤꯗꯥꯡ ꯍꯦꯛ ꯑꯣꯏꯕꯒ ꯃꯥꯅ ꯐꯠꯇ꯭ꯔꯕ ꯂꯥꯏ ꯀꯌꯥ ꯀꯧꯔꯛꯈꯤ ꯑꯗꯨꯕꯨ ꯂꯥꯏꯁꯤꯡ ꯑꯗꯨꯅ ꯃꯉꯣꯟꯗ ꯑꯣꯏꯅ ꯆꯪꯁꯤꯟꯗꯨꯅ ꯍꯥꯠꯅꯅꯕ ꯇꯧꯔꯛꯏ ꯃꯗꯨꯒꯤ ꯃꯇꯨꯡ ꯑꯩꯉꯣꯟꯗ ꯑꯣꯏꯅ ꯃꯥꯅ ꯂꯥꯏꯁꯤꯡꯗꯣ ꯊꯥꯖꯤꯜꯂꯛꯈꯤ ꯑꯩꯁꯨ ꯀꯤꯗꯨꯅ ꯃꯐꯝ ꯑꯗꯨ ꯊꯥꯗꯣꯛꯇꯨꯅ ꯑꯩꯒꯤ ꯌꯨꯝꯗ ꯆꯦꯟꯈꯤ ꯑꯗꯨꯕꯨ ꯑꯩꯅ ꯌꯨꯝ ꯌꯧꯕꯗꯗꯤ ꯑꯩꯒꯤ ꯅꯨꯄꯥꯗꯣ ꯁꯤꯗꯨꯅ ꯂꯩꯔꯝꯈꯤ ꯃꯗꯨꯗ ꯑꯩꯅ ꯌꯥꯝꯅ ꯀꯞꯈꯤ ꯇꯥꯟꯖꯥ ꯑꯗꯨꯗ ꯑꯩꯒꯤ ꯅꯨꯄꯥꯒꯤ ꯊꯧ ꯇꯧꯔꯝꯕ ꯑꯃꯥꯏꯕ ꯑꯃꯅ ꯏꯕꯦꯝꯃ ꯅꯪꯒꯤ ꯅꯨꯄꯥꯅ ꯅꯪꯕꯨ ꯀꯟꯕꯤꯔꯝꯂꯕꯅꯤ ꯅꯪꯉꯣꯟꯗ ꯊꯥꯔꯛꯄ ꯐꯠꯇ꯭ꯔꯕ ꯂꯥꯏ ꯀꯌꯥ ꯅꯪꯒꯤ ꯅꯄꯨꯔꯣꯏꯕꯅ ꯉꯥꯛꯈ꯭ꯔꯕꯅꯤ ꯃꯥꯒꯤ ꯊꯋꯥꯏꯒ ꯁꯤꯟꯅꯈ꯭ꯔꯕꯅꯤ ꯍꯥꯏꯔꯛꯈꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯑꯩꯅ ꯈꯪꯈꯤ ꯃꯗꯨꯗꯤ ꯑꯩꯉꯣꯟꯗ ꯊꯥꯖꯤꯜꯂꯛꯈꯤꯕ ꯂꯥꯏꯁꯤꯡ ꯑꯗꯣ ꯑꯩꯒꯤ ꯏꯄꯨꯔꯣꯏꯕꯗ ꯑꯣꯏꯅ ꯆꯪꯗꯨꯅ ꯑꯩꯒꯤ ꯃꯍꯨꯠ ꯃꯥꯒꯤ ꯊꯋꯥꯏ ꯑꯣꯏꯅ ꯄꯨꯈꯤꯕꯅꯤ ꯍꯥꯏꯕ ꯈꯪꯂꯛꯄꯗꯒꯤ ꯑꯩ ꯌꯥꯝꯅ ꯄꯦꯟꯈꯤꯗꯦ ꯑꯗꯨꯅ ꯏꯅꯤꯡꯊꯧꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯒ ꯋꯥꯐꯝ ꯑꯁꯦ ꯍꯥꯏꯗꯣꯛꯂꯤꯕ ꯑꯁꯤꯅꯤ ꯍꯧꯖꯤꯛꯁꯨ ꯃꯍꯥꯛ ꯀꯣꯅꯨꯡ ꯑꯃꯟꯕ ꯑꯗꯨꯗ ꯂꯩꯔꯝꯈꯤꯅꯤ ꯏꯅꯤꯡꯊꯧ ꯊꯔꯥꯛꯄꯤꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯑꯃꯥꯏꯕ ꯑꯗꯨꯅ ꯅꯤꯡꯊꯧ ꯉꯝꯕꯗ ꯏꯅꯤꯡꯊꯧ ꯍꯧꯖꯤꯛꯇꯤ ꯂꯩꯐꯝꯁꯨ ꯈꯪꯂꯕꯅꯤꯅ ꯑꯩꯈꯣꯏ ꯃꯌꯥꯝ ꯆꯠꯇꯨꯅ ꯑꯃꯟꯕ ꯀꯣꯅꯨꯡꯗ ꯂꯩꯔꯤꯕ ꯅꯃꯥꯇꯣꯟ ꯄꯨꯔꯅꯤꯃꯥꯕꯨ ꯐꯥꯎꯔꯨꯔꯁꯤ ꯅꯠꯇ꯭ꯔꯕꯗꯤ ꯀꯣꯅꯨꯡ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛ ꯉꯁꯤ ꯑꯁꯤꯗ ꯂꯣꯏꯅ ꯁꯤꯕ ꯇꯥꯔꯦ ꯃꯔꯝ ꯑꯗꯨꯅ ꯉꯍꯥꯟꯋꯥꯏꯗ ꯅꯄꯥꯕꯨꯡꯅ ꯑꯃꯥꯏꯕꯤ ꯉꯥꯡꯉꯣꯏꯕꯨ ꯃꯉꯛ ꯀꯛꯈꯤꯕ ꯊꯥꯡꯁꯥꯡ ꯑꯗꯨ ꯄꯥꯏꯗꯨꯅ ꯑꯃꯟꯕ ꯀꯣꯅꯨꯡ ꯑꯗꯨꯗ ꯆꯪꯗꯨꯅ ꯂꯥꯟꯊꯦꯡꯅꯕꯤꯔꯨꯔꯣ ꯊꯥꯡ ꯑꯗꯨ ꯅꯠꯇꯅꯗꯤ ꯑꯇꯣꯞꯄ ꯊꯥꯡ ꯑꯃꯠꯇꯅ ꯉꯝꯂꯣꯏ ꯑꯁꯨꯝꯅ ꯍꯥꯏꯕꯗꯒꯤ ꯅꯤꯡꯊꯧ ꯉꯝꯕꯁꯨ ꯌꯥꯔꯤ ꯃꯁꯤꯗꯒꯤ ꯃꯄꯥꯕꯨꯡꯅ ꯄꯥꯏꯔꯝꯕ ꯑꯃꯥꯏꯕꯤ ꯉꯥꯡꯉꯣꯏꯕꯨ ꯃꯉꯛ ꯀꯛꯈꯤꯕ ꯊꯥꯡꯁꯥꯡ ꯑꯗꯨ ꯄꯥꯏꯗꯨꯅ ꯃꯈꯣꯏ ꯑꯃꯟꯕ ꯀꯣꯅꯨꯡ ꯑꯗꯨ ꯇꯝꯅ ꯂꯥꯛꯂꯤ ꯑꯁꯨꯝꯅ ꯂꯥꯛꯄꯅ ꯍꯧꯖꯤꯛꯇꯤ ꯀꯣꯅꯨꯡ ꯑꯗꯨ ꯌꯧꯔꯤ ꯃꯁꯤꯗꯒꯤ ꯑꯃꯥꯏꯕ ꯑꯗꯨꯅ ꯂꯥꯟꯃꯤ ꯑꯃꯗꯒꯤ ꯃꯩꯅꯝ ꯑꯃ ꯂꯧꯏ ꯑꯗꯨꯒ ꯂꯩꯋꯥ ꯑꯃ ꯁꯣꯟꯗꯨꯅ ꯈꯔꯒ ꯍꯦꯟꯅ ꯆꯥꯛꯍꯜꯂꯤ ꯑꯗꯨꯒ ꯅꯤꯡꯊꯧꯗ ꯄꯤꯔꯒ ꯍꯥꯏꯔꯛꯏ ꯏꯅꯤꯡꯊꯧ ꯃꯩꯅꯝ ꯃꯁꯤ ꯄꯥꯏꯕꯤꯈꯣ ꯃꯁꯦ ꯁꯨꯡꯃꯨꯠ ꯃꯨꯠꯂꯔꯣꯏꯗꯕ ꯂꯩꯋꯥ ꯃꯟꯇ꯭ꯔ ꯁꯣꯟꯈ꯭ꯔꯕ ꯃꯩꯅꯝꯅꯤ ꯑꯩꯈꯣꯏꯗꯤ ꯀꯣꯅꯨꯡꯒꯤ ꯑꯀꯣꯏꯕ ꯑꯁꯤꯗ ꯂꯩꯖꯍꯧꯔꯒꯦ ꯏꯅꯤꯡꯊꯧꯗꯤ ꯊꯥꯡꯁꯥꯡ ꯑꯗꯨ ꯄꯥꯏꯗꯨꯅ ꯆꯪꯕꯤꯔꯨ ꯑꯗꯨꯒ ꯀꯥꯎꯔꯣꯏꯗꯕ ꯑꯃꯅ ꯏꯁꯥꯗꯒꯤ ꯊꯥꯡꯁꯥꯡ ꯑꯗꯨ ꯀꯩꯗꯧꯅꯨꯡꯗ ꯂꯥꯞꯊꯣꯛꯄꯤꯒꯅꯨꯀꯣ ꯑꯁꯨꯝꯅ ꯍꯥꯏꯗꯨꯅ ꯅꯤꯡꯊꯧ ꯉꯥꯟꯕꯗꯣ ꯑꯃꯟꯕ ꯀꯣꯅꯨꯡ ꯑꯗꯨꯗ ꯈꯨꯠ ꯑꯣꯏꯗꯅ ꯃꯩꯅꯝ ꯑꯗꯨꯒ ꯌꯦꯠꯇꯅ ꯊꯥꯡꯁꯥꯡ ꯄꯥꯏꯗꯨꯅ ꯆꯪꯁꯤꯜꯂꯛꯂꯤ ꯑꯁꯨꯝꯅ ꯆꯪꯁꯤꯜꯂꯛꯄꯅ ꯃꯥꯒꯤ ꯍꯦꯛ ꯃꯃꯥꯡꯗ ꯃꯉꯛ ꯌꯥꯎꯗꯕ ꯅꯨꯄꯥꯒꯤ ꯁꯕꯥꯟ ꯃꯥꯟꯕ ꯑꯃꯨꯕ ꯑꯃ ꯌꯥꯝꯅ ꯌꯥꯡꯅ ꯆꯦꯟꯁꯤꯜꯂꯛꯏ ꯃꯗꯨ ꯅꯤꯡꯊꯧ ꯉꯝꯕꯅ ꯃꯥꯅ ꯄꯥꯏꯔꯤꯕ ꯊꯥꯡ ꯑꯗꯨꯅ ꯃꯃꯤꯠ ꯎꯏꯁꯤꯜꯂꯒ ꯉꯥꯛꯏ ꯃꯗꯨꯗ ꯊꯥꯡ ꯑꯗꯨꯅ ꯄꯥꯏꯁꯤꯜꯂꯛꯂꯤꯕ ꯑꯃꯨꯕ ꯑꯗꯨꯗ ꯊꯤꯟꯕꯗ ꯀꯟꯅ ꯂꯥꯎꯈꯤ ꯃꯥꯅ ꯑꯗꯨꯝꯅ ꯍꯦꯛ ꯂꯥꯎꯕꯒ ꯀꯣꯅꯨꯡ ꯑꯗꯣ ꯀꯞꯄ ꯂꯥꯎꯕꯒꯤ ꯃꯈꯣꯜꯅ ꯄꯨꯡꯅꯤꯟ ꯅꯤꯜꯂꯤ ꯃꯁꯤꯗꯒꯤ ꯅꯤꯡꯊꯧ ꯉꯝꯕꯅ ꯃꯃꯥꯇꯣꯟ ꯄꯨꯔꯅꯤꯃꯥꯅ ꯂꯩꯔꯝꯒꯗꯕ ꯃꯐꯝ ꯑꯗꯣ ꯀꯣꯏꯊꯤ ꯊꯤꯔꯛꯏ ꯑꯗꯨꯝꯅ ꯃꯍꯥꯛꯅ ꯊꯤꯔꯛꯄꯗ ꯃꯥꯅ ꯍꯥꯟꯅ ꯂꯩꯔꯝꯕ ꯀꯥ ꯑꯗꯨꯗ ꯃꯁꯝ ꯃꯅꯥ ꯏꯐꯥ ꯐꯥꯔꯒ ꯂꯩꯃꯥꯏꯗ ꯐꯝꯂꯒ ꯃꯃꯥꯏ ꯑꯗꯣ ꯅꯣꯟꯊꯔꯒ ꯂꯩꯔꯝꯃꯤ ꯃꯥꯒꯤ ꯃꯃꯥꯡꯗ ꯆꯐꯨ ꯑꯗꯨꯁꯨ ꯂꯩꯔꯤ ꯆꯐꯨ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯃꯈꯨꯝ ꯍꯥꯡꯗꯣꯛꯇ꯭ꯔꯤ ꯑꯗꯨꯕꯨ ꯑꯃꯨꯕ ꯃꯩꯈꯨꯅ ꯋꯪ ꯋꯪ ꯀꯥꯔꯤ ꯇꯧꯔꯤꯕ ꯑꯗꯣ ꯄꯨꯔꯅꯤꯃꯥꯅ ꯆꯐꯨ ꯑꯗꯨꯕꯨ ꯍꯥꯡꯗꯣꯛꯅꯅꯕ ꯂꯩꯋꯥ ꯀꯟꯅ ꯊꯤꯔꯤꯕꯅꯤ ꯇꯥꯟꯖꯥ ꯑꯗꯨꯗ ꯅꯤꯡꯊꯧ ꯉꯝꯕꯅ ꯏꯃꯥꯇꯣꯟ ꯍꯥꯏꯗꯨꯅ ꯀꯧꯏ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯕꯗ ꯄꯨꯔꯅꯤꯃꯥꯗꯣ ꯃꯃꯤꯠ ꯐꯠ ꯑꯣꯟꯊꯣꯔꯛꯏ ꯑꯗꯨꯝꯅ ꯑꯣꯟꯊꯣꯔꯛꯄꯗ ꯅꯤꯡꯊꯧ ꯉꯝꯕ ꯈꯪꯄ꯭ꯔꯦꯛ ꯈꯪꯏ ꯄꯨꯔꯅꯤꯃꯥꯒꯤ ꯃꯃꯥꯏ ꯑꯗꯣ ꯍꯅꯨꯕꯤꯒꯤ ꯃꯃꯥꯏ ꯄꯥꯜꯂꯤ ꯃꯃꯤꯠ ꯑꯗꯨꯁꯨ ꯉꯧꯔꯣꯛ ꯉꯧꯏ ꯅꯤꯡꯊꯧ ꯉꯝꯕꯅ ꯃꯗꯨ ꯌꯦꯡꯂꯤꯉꯩ ꯈꯪꯍꯧꯗꯅ ꯄꯨꯔꯅꯤꯃꯥꯗꯣ ꯆꯣꯡꯁꯤꯜꯂꯛꯏ ꯃꯗꯨꯗ ꯅꯤꯡꯊꯧ ꯉꯝꯕꯅꯁꯨ ꯈꯪꯕꯣꯏ ꯂꯥꯛꯄꯣꯏ ꯃꯥꯅ ꯄꯥꯏꯔꯤꯕ ꯊꯥꯡ ꯑꯗꯨꯅ ꯆꯣꯡꯁꯤꯜꯂꯛꯂꯤꯕ ꯄꯨꯔꯅꯤꯃꯥꯒꯤ ꯃꯉꯛꯁꯝ ꯑꯗꯣ ꯀꯛꯈ꯭ꯔꯤ ꯑꯗꯨꯝꯅ ꯄꯨꯔꯅꯤꯃꯥꯒꯤ ꯃꯉꯛꯁꯝ ꯍꯦꯛ ꯀꯛꯈꯤꯕꯒ ꯃꯥꯒꯤ ꯃꯉꯛ ꯑꯇꯠꯄ ꯑꯗꯨꯗꯒꯤ ꯑꯃꯨꯕ ꯃꯩꯈꯨ ꯃꯌꯥꯝ ꯑꯃ ꯄꯥꯏꯊꯣꯔꯛꯏ ꯑꯗꯨꯒ ꯅꯨꯄꯤ ꯑꯃꯒꯤ ꯁꯛꯇꯝꯗ ꯃꯃꯤ ꯁꯥꯃꯤ ꯑꯣꯟꯊꯣꯔꯛꯂꯤ ꯑꯗꯨꯒ ꯅꯤꯡꯊꯧ ꯉꯝꯕꯗ ꯆꯣꯡꯁꯤꯟꯅꯅꯕ ꯇꯧꯔꯛꯏ ꯃꯗꯨꯗ ꯅꯤꯡꯊꯧ ꯉꯝꯕꯅ ꯃꯥꯅ ꯄꯥꯏꯔꯤꯕ ꯊꯥꯡ ꯑꯗꯨꯅ ꯊꯤꯟꯈꯤ ꯑꯁꯨꯝꯅ ꯊꯤꯟꯕꯗ ꯌꯥꯝꯅ ꯀꯟꯅ ꯑꯀꯤꯕ ꯈꯣꯟꯖꯦꯜꯗ ꯂꯥꯎꯔꯛꯈꯤ ꯈꯣꯟꯖꯦꯜ ꯑꯗꯨꯅ ꯀꯣꯅꯨꯡ ꯑꯗꯣ ꯄꯨꯡꯅꯤꯟ ꯅꯤꯟꯈꯤ ꯃꯁꯤꯗꯒꯤ ꯅꯤꯡꯊꯧ ꯉꯟꯕꯅ ꯈꯣꯡꯂꯩ ꯊꯨꯅ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯆꯐꯨ ꯑꯗꯨꯁꯨ ꯅꯦꯠꯈꯥꯏꯔꯝꯃꯤ ꯑꯗꯨꯝꯅ ꯅꯦꯠꯈꯥꯏꯕꯗ ꯆꯐꯨ ꯑꯗꯨꯗꯒꯤ ꯈꯪꯄꯥꯏ ꯄꯥꯏꯊꯣꯔꯛꯄ ꯑꯃꯨꯕ ꯆꯕꯨꯟ ꯑꯃꯅ ꯊꯣꯝꯕꯗꯒꯤ ꯅꯤꯡꯊꯧ ꯉꯝꯕ ꯒ꯭ꯌꯥꯟ ꯃꯥꯡꯈ꯭ꯔꯦ ꯑꯗꯨꯒ ꯆꯐꯨ ꯑꯗꯨꯗꯒꯤ ꯄꯥꯏꯊꯣꯔꯛꯄ ꯑꯃꯨꯕ ꯑꯗꯨꯁꯨ ꯊꯥꯡ ꯑꯗꯨꯒ ꯀꯣꯟꯅꯅ ꯃꯥꯡꯈ꯭ꯔꯦ
ꯃꯁꯤꯒꯤ ꯃꯇꯨꯡ ꯅꯤꯡꯊꯧ ꯉꯝꯕꯗꯣ ꯋꯥꯈꯜ ꯂꯥꯛꯂꯤ ꯃꯍꯥꯛꯅ ꯋꯥꯈꯜ ꯂꯥꯛꯄꯗ ꯅꯣꯡ ꯉꯥꯜꯂꯝꯂꯤ ꯃꯁꯤꯗꯒꯤ ꯃꯍꯥꯛ ꯍꯧꯒꯠꯇꯨꯅ ꯀꯣꯅꯨꯡ ꯑꯗꯨꯒꯤ ꯃꯄꯥꯟꯗ ꯊꯣꯔꯛꯈꯤ ꯃꯥꯅ ꯇꯦꯛꯇ ꯀꯥꯏꯗꯅ ꯊꯣꯔꯛꯄ ꯑꯗꯨꯗ ꯃꯌꯥꯝꯗꯣ ꯌꯥꯝꯅ ꯍꯔꯥꯎꯅꯈꯤ ꯃꯇꯝ ꯑꯗꯨꯗ ꯃꯥꯒꯤ ꯃꯆꯟꯅꯨꯄꯤꯁꯨ ꯂꯥꯛꯂꯤ ꯃꯗꯨꯗ ꯅꯤꯡꯊꯧ ꯉꯝꯕꯅ ꯃꯥꯕꯨ ꯉꯥꯛꯄꯤꯅꯕ ꯍꯥꯏꯈꯤ ꯃꯗꯨꯗ ꯃꯆꯟꯅꯨꯄꯤ ꯑꯗꯨꯅ ꯀꯔꯤꯒꯤ ꯌꯥꯝꯕꯨꯡꯅ ꯂꯥꯟꯒꯅꯤ ꯐꯠꯇ꯭ꯔꯕꯕꯨ ꯃꯥꯡꯍꯟꯗꯨꯅ ꯄ꯭ꯔꯖꯥꯕꯨ ꯀꯟꯕꯗꯤ ꯅꯤꯡꯊꯧꯒꯤ ꯃꯆꯠꯅꯤ ꯍꯥꯏꯗꯨꯅ ꯀꯞꯈꯤ ꯑꯁꯨꯝꯅ ꯄꯨꯔꯅꯤꯃꯥꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯣ ꯃꯊꯧ ꯃꯉꯝ ꯄꯥꯡꯊꯣꯛꯈꯤꯕꯗꯒꯤ ꯀꯔꯤꯁꯨ ꯇꯧꯈꯤꯗ꯭ꯔꯤ ꯃꯇꯧ ꯑꯁꯨꯝꯅ ꯀꯣꯅꯨꯡ ꯑꯗꯨꯗ ꯍꯥꯟꯅꯒꯨꯝꯅ ꯏꯪꯅ ꯆꯤꯛꯅ ꯂꯩꯈꯤ ꯋꯥꯔꯤ ꯑꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯤ ꯋꯥꯔꯤ ꯑꯁꯤꯗ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯋꯥꯍꯩ ꯋꯥꯇꯥ ꯌꯥꯎꯔꯕꯁꯨ ꯇꯥꯕꯤꯔꯤꯕꯁꯤꯡꯅ ꯄꯨꯛꯆꯦꯜ ꯆꯥꯎꯅ ꯉꯥꯛꯄꯤꯒꯅꯤ ꯃꯌꯥꯝꯕꯨ ꯑꯔꯣꯏꯕꯗ ꯑꯃꯨꯛꯀ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ